ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯅꯨꯡꯁꯤ ꯄꯔꯃꯤꯁꯟ 13 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯔꯥꯝ ꯌꯧꯔꯛꯄꯗ ꯄꯨꯡ 2:30 ꯈꯔꯗꯤ ꯍꯦꯜꯂꯝꯂꯦ꯫ ꯂꯩꯁꯅꯥ ꯍꯣꯏꯅ ꯌꯧꯔꯤꯕ ꯃꯐꯝꯗꯨꯁꯨ ꯃꯥꯔꯀꯦꯠ ꯃꯆꯥ ꯑꯣꯏꯅ ꯇꯧꯕ ꯖꯒꯥ ꯑꯃꯗ ꯑꯣꯏ꯫ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯇꯩ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡ ꯍꯥꯟꯅ ꯂꯣꯏꯅ ꯀꯨꯝꯊꯅꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩꯁꯤꯡꯗꯨ ꯄꯨꯊꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯃꯂꯥꯒ ꯂꯤꯌꯥꯒꯁꯨ ꯂꯩꯁꯅꯥꯗ ꯍꯥꯟꯅꯒꯨꯝ ꯎꯁꯤꯠꯇꯕ ꯃꯤꯠꯌꯦꯡꯗꯨ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯂꯩꯁꯅꯥꯁꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯕꯦꯒ ꯑꯆꯧꯕ ꯂꯒꯦꯖꯅꯆꯤꯡꯕꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯅꯥꯝꯃ ꯆꯤꯡꯅꯕ ꯇꯧꯔꯤ꯫ ꯇꯥꯂꯛꯇꯨꯗ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯗꯥꯏꯔꯦꯛꯇꯔꯗꯨꯅ "ꯏꯁꯦ, ꯂꯩꯁꯅꯥ, ꯅꯪ ꯅꯇꯣꯝꯇ ꯄꯨꯝꯕ ꯋꯥꯅꯤꯅꯦ. ꯁꯦ, ꯑꯩ ꯑꯃ ꯊꯝꯕꯤꯔꯝꯂꯒꯦ." ꯂꯩꯁꯅꯥꯁꯨ ꯍꯥꯟꯅꯗꯒꯤ ꯃꯤꯉꯣꯟꯗ ꯈꯔꯒ ꯍꯥꯏꯖꯗꯕꯗꯨꯒ ꯌꯥꯅꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯍꯥꯟꯅ ꯍꯦꯛꯇ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯌꯥꯅꯤꯗ ꯁꯥꯔ, ꯑꯩ ꯑꯗꯨꯝ ꯄꯨꯊꯣꯛꯆꯒꯦ." ꯗꯥꯏꯔꯦꯛꯇꯔꯗꯨꯅ "ꯋꯥꯅꯤꯅꯦ ꯅꯪꯕꯣ. ꯁꯦ, ꯁꯥꯔ ꯑꯃ ꯊꯥꯡꯗꯣꯛꯄꯤꯔꯒꯦꯀꯣ." ꯃꯁꯥꯒꯤ ꯊꯕꯛ ꯇꯧꯒꯦꯗꯤ ꯂꯩꯇꯕ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯩꯁꯅꯥꯒꯤ ꯃꯇꯧꯁꯤꯡꯗꯨ ꯃꯤꯀꯨꯞ ꯈꯪꯗꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯕꯗꯨ ꯎꯕꯗ ꯀꯜꯂꯛꯄ ꯃꯄꯥꯟ ꯊꯣꯛꯀꯦ ꯇꯧꯔꯛꯏ꯫ ꯂꯤꯌꯥꯁꯤ ꯌꯥꯔꯛꯇ ꯉꯪꯂꯒ "ꯃꯇꯣꯝꯇ ꯄꯨꯖꯒꯦ ꯍꯥꯏꯁꯨ ꯍꯥꯏꯔꯤ, ꯏꯔꯥꯡꯃꯨꯛ ꯇꯧꯁꯤꯜꯂꯤꯁꯤ ꯎꯔꯦꯗꯅ." ꯗꯥꯏꯔꯦꯛꯇꯔ ꯅꯨꯄꯥꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯉꯥꯡꯈꯤꯕ ꯇꯥꯍꯧꯕꯗꯨꯅ ꯃꯥꯁꯨ ꯃꯈꯥ ꯍꯦꯛ ꯁꯝꯊꯔꯛꯏ꯫ "ꯅꯕꯥꯅꯤ ꯁꯨꯔꯤꯕꯨ ꯀꯩꯒꯤꯅꯣ ꯂꯩꯁꯅꯥꯗ ꯃꯇꯦꯡꯒ ꯄꯥꯡꯂꯛꯑꯝꯗꯦꯅꯦ?" ꯀꯃꯂꯥꯁꯨ ꯃꯈꯣꯏ ꯗꯥꯏꯔꯦꯛꯇꯔꯅ ꯆꯥꯟꯅꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯂꯩꯁꯅꯥꯒꯤ ꯃꯥꯡꯗ ꯃꯥ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯗ ꯑꯃꯨꯛ ꯃꯃꯤꯠ ꯑꯅꯤꯗꯨ ꯐꯩꯅ ꯌꯦꯡꯂꯛꯂꯒ ꯀꯃꯂꯥꯅ "ꯁꯥꯔ, ꯑꯩꯈꯣꯏꯒꯤꯁꯨ ꯄꯣꯠ ꯆꯩ." ꯃꯈꯥ ꯇꯥꯔꯨꯔꯒꯗꯕꯗꯨꯁꯨ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯊꯠꯈ꯭ꯔꯦ꯫ "ꯅꯣꯏꯒꯤ ꯄꯣꯠ ꯆꯩꯗꯨꯗꯒꯤꯗꯤ ꯂꯩꯁꯅꯥꯒꯤꯅ ꯌꯥꯝꯕ ꯍꯦꯜꯂꯤꯕꯅꯤꯅꯦ. ꯌꯦꯡꯉꯣ, ꯃꯥꯒꯤꯗꯤ ꯃꯣꯗꯦꯜꯁꯤꯡꯅꯁꯨ ꯁꯦꯠ ꯆꯥꯒꯗꯧꯔꯤꯕ ꯐꯤꯔꯣꯜꯁꯨ ꯌꯥꯎꯔꯤꯕꯅꯤ. ꯐꯔꯦ, ꯀꯨꯝꯅꯕ ꯇꯧꯔꯁꯤ." ꯀꯃꯂꯥꯒ ꯂꯤꯌꯥꯒꯁꯨ ꯃꯌꯥ ꯀꯨꯝꯂꯒ ꯂꯩꯍꯧꯔꯦ꯫ ꯃꯌꯥꯝ ꯂꯥꯛꯅꯔꯤꯕꯁꯤꯡꯗꯨ ꯀꯣꯐꯤ ꯁꯣꯞ ꯂꯩꯔꯤꯕꯗꯨꯗ ꯑꯃꯃꯝ ꯆꯪꯁꯤꯟꯅꯗꯨꯅ ꯀꯔꯤꯅꯣ ꯆꯥꯅꯕ ꯂꯩꯅꯈ꯭ꯔꯦ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯗꯨꯅꯁꯨ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨ ꯍꯥꯟꯅ ꯀꯔꯤꯅꯣ ꯆꯥꯅꯕ ꯌꯦꯡꯅꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯅ "ꯁꯥꯔ, ꯃꯦꯗꯥꯝ, ꯑꯩ ꯀꯣꯐꯤ ꯂꯧꯖꯔꯛꯀꯦ." ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯒ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯗꯥꯏꯔꯦꯛꯇꯔ ꯅꯨꯄꯥ ꯑꯅꯤꯗꯨꯒꯁꯨ ꯄꯨꯟꯅ "ꯍꯣꯏ ꯌꯥꯏꯌꯦ, ꯂꯧꯔꯛꯑꯣ ꯂꯩꯁꯅꯥ." ꯂꯩꯁꯅꯥꯁꯨ ꯁꯣꯞꯇꯨꯗ ꯆꯪꯗꯨꯅ "ꯀꯣꯐꯤ 2ꯗ ꯂꯧꯖꯒꯦꯕ." ꯂꯩꯁꯅꯥꯁꯨ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯔꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯨꯔꯒ ꯀꯣꯐꯤ 2ꯗꯨ ꯄꯤꯔꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯁꯦꯜ ꯄꯤꯔꯝꯂꯒ ꯃꯈꯨꯠ 2ꯗ ꯀꯣꯐꯤ 2ꯗꯨ ꯐꯨ ꯀꯥꯝꯂꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯃꯃꯥꯡꯗ ꯌꯥꯔꯦꯛ ꯅꯥꯟꯕꯅ ꯃꯉꯣꯟꯗ ꯆꯥꯗꯨꯒꯤ ꯌꯦꯡꯂꯝꯕꯗꯨꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯈꯨꯠꯇꯒ ꯄꯥꯏꯔꯝꯕ ꯀꯣꯐꯤ ꯀꯞ 2ꯗꯨꯁꯨ ꯃꯈꯥꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯌꯥꯔꯦꯛ ꯅꯥꯟꯕꯁꯨ ꯃꯥꯒꯤ ꯂꯦꯗꯔ ꯁꯨꯁꯇꯨꯗ ꯂꯣꯏꯅ ꯆꯣꯡꯂꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯏꯁꯧꯒ ꯂꯥꯡꯂꯛꯇ꯭ꯔꯦ꯫ ꯃꯆꯤꯟꯗꯨꯗꯒꯤ ꯃꯦꯟꯃꯥꯟꯗꯤ ꯇꯥꯗꯅ ꯊꯋꯥꯏ ꯂꯥꯛꯄꯤ ꯑꯣꯟꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯅ ꯄꯥꯈꯠꯅ ꯅꯨꯄꯥ ꯑꯃꯗ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯗꯥꯏꯔꯦꯛꯇꯔ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯅꯨꯄꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁꯇꯨꯒ ꯆꯪꯁꯤꯜꯂꯛꯏ꯫ "ꯂꯩꯁꯅꯥ, ꯀꯩꯗꯧꯔꯒꯦ?" ꯂꯩꯁꯅꯥꯁꯨ ꯃꯥꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯑꯃꯨꯛ ꯌꯥꯔꯦꯛ ꯅꯥꯟꯕꯗ ꯌꯦꯡ ꯇꯧꯔꯒ ꯂꯩꯔꯦ꯫ ꯌꯥꯔꯦꯛ ꯅꯥꯟꯕ ꯍꯧꯖꯤꯛꯇꯗ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ꯫ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ "ꯁꯥꯔ ꯍꯥꯏꯒꯗ꯭ꯔꯥ? ꯑꯩ ꯂꯩꯁꯅꯥꯒꯤ ꯍꯁꯕꯦꯟꯅꯦ." ꯂꯩꯁꯅꯥꯁꯨ ꯋꯥꯍꯩꯗꯨꯗ ꯉꯛꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯌꯥꯔꯦꯛ ꯅꯥꯟꯕꯁꯨ ꯂꯩꯁꯅꯥꯗ ꯄꯤꯁꯨꯝ ꯅꯥꯝꯃꯗꯨ ꯆꯤꯡꯈꯠꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯃꯕꯨꯛꯅꯤꯡꯗ ꯁꯣꯟꯖꯩ꯫ ꯈꯪꯁꯥꯁꯦ ꯍꯥꯟꯅ ꯃꯥꯌꯣꯛꯅꯔꯦ꯫ ꯀꯩꯅꯣ ꯃꯥꯅ ꯍꯥꯏ ꯋꯥꯁꯤꯕꯣ? ꯉꯥꯎꯔ ꯆꯠꯂꯨꯁꯤꯕꯣ? ꯗꯥꯏꯔꯦꯛꯇꯔ ꯅꯨꯄꯥꯗꯨꯁꯨ ꯂꯩꯁꯅꯥꯒꯤ ꯍꯁꯕꯦꯟꯁꯤ ꯃꯃꯤꯡ ꯂꯩꯕ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯕꯅ ꯍꯥꯟꯅ ꯃꯈꯨꯠ ꯁꯣꯛꯇꯨꯅ "ꯑꯗꯨꯗꯤ ꯁꯥꯔ ꯌꯥꯔꯦꯛ ꯅꯥꯟꯕ?" "ꯍꯣꯏ ꯃꯥꯅꯦ. ꯁꯥꯔꯗꯤ ꯃꯐꯝꯁꯤꯗ ꯀꯩ ꯊꯕꯛꯀꯤ?" "ꯑꯩꯁꯦ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯒꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯣꯏꯅ ꯄꯨꯕꯅꯦ." ꯗꯥꯏꯔꯦꯛꯇꯔꯗꯨꯅ "ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯑꯗꯨꯗꯤ ꯁꯥꯔ. ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯍꯦꯟꯂꯨꯝꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩ. ꯑꯗꯨꯗ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ." ꯌꯥꯔꯦꯛ ꯅꯥꯟꯕꯅ "ꯍꯣꯏ, ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ. ꯑꯗꯣ ꯂꯩꯐꯝꯒꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ?"
ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯂꯩꯁꯅꯥꯒꯤ ꯑꯣꯏꯔꯗꯤ ꯁꯔꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯅꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯍꯣꯇꯦꯜ ꯑꯃ ꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯌꯥꯏꯔꯤꯛꯉꯥꯟꯕꯒ ꯂꯩꯃꯤꯟꯅꯧ ꯍꯥꯏꯕ ꯋꯥꯗꯨꯗ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯔ ꯑꯩꯗꯤ ꯌꯥꯔꯅꯤꯌꯦ, ꯑꯩꯒꯤꯁꯨ ꯂꯩꯐꯝ ꯁꯤꯟꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯔꯤꯛꯉꯥꯟꯕꯗꯒ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯌꯥꯏꯔꯤꯛꯉꯥꯟꯕꯅ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯇꯥꯛ ꯐꯥꯔꯛꯏ꯫ ꯌꯥꯏꯔꯤꯛꯉꯥꯟꯕꯁꯨ ꯗꯥꯏꯔꯦꯛꯇꯔ ꯅꯨꯄꯥꯗꯨꯗ ꯍꯣꯏ ꯑꯩ ꯃꯥꯒꯤꯗꯤ ꯑꯩꯒꯤ ꯀ꯭ꯋꯥꯇꯔꯗ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯁꯤꯜꯂꯒꯦ, ꯁꯔ ꯍꯣꯏꯒꯤ ꯂꯩꯐꯝꯒꯤꯗꯣ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ꯫ ꯂꯩꯁꯅꯥꯁꯨ ꯌꯥꯏꯔꯤꯛꯉꯥꯟꯕꯒꯤ ꯃꯈꯨꯠ ꯑꯆꯧꯕꯗꯨ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯍꯣꯏ ꯁꯔ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ꯫ ꯗꯥꯏꯔꯦꯛꯇꯔ ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯔꯒ ꯃꯦꯝꯒꯁꯦ ꯃꯆꯤꯟꯗꯨꯗ ꯇꯞꯅ ꯁꯣꯟꯗꯨꯅ ꯗꯥꯏꯔꯦꯛꯇꯔ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯑꯗꯨꯒ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯅꯨꯄꯤꯗꯨꯒ ꯄꯨꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯔꯤꯛꯉꯥꯟꯕꯁꯨ ꯂꯩꯁꯅꯥꯗ ꯌꯦꯡꯊꯔꯛꯄꯅꯤ꯫ ꯃꯥꯒ ꯌꯦꯡꯅꯕꯗꯗꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯈꯔꯗꯤ ꯄꯤꯛꯂꯤ ꯂꯩꯁꯅꯥꯅ꯫ ꯃꯈꯨꯠ ꯅꯥꯝꯃꯗꯨꯗ ꯃꯥꯒꯤ ꯑꯆꯧꯕ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯀꯅꯤ ꯀꯟꯅ ꯍꯣꯠꯅꯔꯤꯕꯗꯨ ꯅꯣꯛꯃꯤ ꯌꯦꯡꯂꯤ꯫ ꯂꯩꯁꯅꯥꯅ ꯌꯦꯡꯉꯣ ꯈꯨꯠꯁꯦ ꯅꯥꯏ, ꯑꯝꯇ ꯊꯥꯗꯣꯛꯑꯣ꯫ ꯌꯥꯏꯔꯤꯛꯉꯥꯟꯕꯁꯨ ꯀꯨꯏꯅ ꯇꯥꯔꯨꯗ꯭ꯔꯕ ꯂꯩꯁꯅꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯃꯉꯣꯟꯗ ꯍꯦꯛ ꯀꯧꯖꯕ ꯌꯥꯝꯕꯨꯡ ꯍꯥꯏꯕ ꯃꯤꯡꯒꯧꯗꯨ ꯍꯧꯖꯤꯛꯇꯗ ꯇꯥꯔꯛꯂꯕꯗꯨꯗ ꯃꯁꯥꯗꯨ ꯃꯤꯍꯨꯜ ꯈꯪꯀꯟ ꯀꯟꯅ ꯆꯣꯡꯂꯛꯏ꯫ ꯃꯃꯥꯏꯗꯨꯁꯨ ꯉꯥꯡꯁꯤꯜꯂꯛꯂꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯨꯄꯥ ꯏꯁꯧ ꯀꯟꯕ ꯏꯁꯧꯄꯥ ꯃꯥꯗꯣ ꯉꯁꯤꯗꯤ ꯂꯩꯁꯅꯥꯒ ꯊꯦꯡꯅꯕ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯕꯁꯤꯗ ꯈꯖꯤꯛꯇꯪ ꯏꯀꯥꯏꯕꯒꯨꯝ ꯐꯥꯎꯔꯛꯄꯅꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯂꯩꯁꯅꯥꯒꯤ ꯈꯨꯗꯥꯡꯗꯨꯁꯨ ꯈꯪꯊꯥ ꯊꯥꯗꯣꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯝꯃ ꯑꯃꯅ ꯀꯟꯅ ꯃꯤꯍꯨꯜ ꯍꯨꯜꯂꯛꯂꯤꯕ ꯊꯕꯥꯛ ꯃꯄꯥꯗꯨꯗ ꯊꯝꯂꯒ ꯃꯆꯤꯟꯗꯨꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯀꯟꯇ꯭ꯔꯣꯜ꯫ ꯀꯨꯏꯅ ꯈꯖꯤꯛ ꯀꯟꯅ ꯄꯥꯏꯁꯜꯂꯨꯕꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇꯨꯁꯨ ꯉꯥꯡꯁꯤꯡ ꯉꯥꯡꯅ ꯂꯩꯔꯝꯂꯦ꯫ ꯂꯩꯁꯅꯥꯁꯨ ꯇꯞꯅ ꯑꯁꯨꯛ ꯀꯟꯅ ꯄꯥꯏꯕ ꯍꯧꯅꯕ꯭ꯔꯕ ꯁꯤꯕꯣ? ꯅꯥꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯂꯩꯁꯅꯥꯁꯨ ꯌꯥꯏꯔꯤꯛꯉꯥꯟꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯑꯃꯗꯨꯗꯤ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯩꯁꯅꯥꯅ ꯑꯩꯅ ꯌꯥꯝ ꯂꯩꯕꯤꯅꯤ ꯀꯥꯏ ꯈꯜꯂꯤ ꯃꯥꯜꯂꯤ, ꯂꯩꯕꯤꯔꯣꯏꯅ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯔꯤꯛꯉꯥꯟꯕꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯍꯣꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯌꯥꯏꯔꯤꯛꯉꯥꯟꯕꯁꯨ ꯑꯣꯟꯊꯣꯔꯛꯄꯗ ꯂꯩꯁꯅꯥ ꯂꯩꯔꯝꯗꯕꯗꯨꯗ ꯃꯍꯧꯁꯥꯒꯨꯝ ꯃꯆꯤꯟꯗꯨꯗꯩ ꯃꯁꯤ ꯍꯨꯔꯥꯟ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯋꯥꯗꯨ ꯃꯁꯥꯗꯨꯗ ꯕ꯭ꯔꯦꯛ ꯈꯪꯇꯧ ꯇꯧꯈꯤ꯫ ꯑꯃꯨꯛꯁꯨ ꯃꯕꯨꯛꯅꯤꯡꯗꯨꯗ ꯀꯥꯏꯗ ꯑꯃꯨꯛ ꯂꯣꯠꯈ꯭ꯔꯖꯥꯠꯅꯣ? ꯇꯧꯉꯝꯕꯤꯅ ꯑꯩꯅ ꯊꯦꯡꯅꯕꯗ ꯌꯦꯡꯉꯣꯅ꯫ ꯁꯣꯝꯗ ꯑꯜꯕꯤꯅꯥꯁꯨ ꯌꯥꯏꯔꯤꯛꯉꯥꯟꯕꯅ ꯇ꯭ꯔꯥꯟꯁꯐꯔ ꯆꯠꯈꯤ ꯍꯥꯏꯕ ꯄꯥꯎꯗꯨꯅꯤ ꯑꯃꯨꯛ ꯂꯩꯁꯅꯥꯅ ꯃꯔꯥꯝ ꯇꯝꯅ ꯆꯠꯈꯤꯕ ꯄꯥꯎꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯏꯁꯪꯗꯨꯛ ꯃꯌꯥ ꯀꯠꯄꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯛꯏꯕ ꯐꯣꯟꯗꯨꯗ ꯈ꯭ꯔꯤꯁꯇꯤꯒ ꯋꯥꯔꯤ ꯁꯥꯔꯒ ꯊꯣꯛꯂꯛꯄꯗꯨꯗ ꯂꯣꯏꯅ ꯈꯪꯂꯦ꯫ ꯃꯈꯣꯏ ꯊꯣꯡꯒꯥꯜꯒ ꯅꯛꯅ ꯂꯩꯕ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯂꯥꯛꯄꯅꯤ꯫ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯒ ꯁꯤꯔꯤ ꯂꯩꯕꯗꯨꯗ ꯑꯃꯨꯛ ꯀꯤꯠ ꯐꯝꯊꯔꯒ ꯑꯁ ꯑꯃꯗꯨꯅ ꯂꯩꯃꯤꯟꯅꯅꯤꯡꯗꯕꯩ ꯆꯠꯈ꯭ꯔꯤꯅꯤ ꯍꯥꯏꯔꯦ, ꯑꯗꯨꯗ ꯀꯩꯒꯤꯅꯣꯕ? ꯂꯩꯁꯅꯥ ꯍꯣꯏ ꯑꯣꯐꯤꯁꯇꯨꯅ ꯃꯇꯥꯡ ꯆꯥꯅ ꯃꯔꯥꯝ ꯇꯝꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯁꯤꯜꯂꯤꯗꯨꯕꯣ? ꯈ꯭ꯔꯤꯁꯇꯤꯁꯨ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯕ ꯂꯣꯏꯕꯒ ꯊꯣꯛꯂꯛꯂꯒ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤ꯫ ꯃꯈꯨꯠꯇꯨꯁꯨ ꯁꯥꯄꯣꯟ ꯑꯣꯏꯅ ꯍꯥꯝꯅ ꯑꯁ ꯑꯃꯗꯣ ꯑꯥꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯄꯥꯎꯗꯤ ꯐꯥꯎꯔꯛꯑꯣ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯣ ꯈꯪꯗꯦ ꯃꯥꯒꯤ ꯌꯥꯏꯔꯤꯛꯉꯥꯟꯕ ꯍꯥꯏꯗꯨꯒꯅꯦ ꯊꯦꯡꯅꯔꯒ ꯑꯃꯨꯛ ꯃꯇꯨꯡ ꯏꯟꯅꯔꯛꯏꯔꯥꯅ ꯊꯤꯅ ꯑꯃꯨꯛ ꯆꯩꯕꯤꯔꯝꯒꯗ꯭ꯔꯥꯅ ꯈꯪꯗꯦꯕ꯫ ꯑꯜꯕꯤꯅꯥꯅ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯈꯠꯂꯤꯁꯦ, ꯑꯁ ꯂꯩꯁꯅꯥꯒꯤ ꯈꯟꯕꯗꯅꯦ ꯑꯩ ꯌꯥꯝ ꯋꯥꯏꯃꯤ꯫ ꯑꯜꯕꯤꯅꯥꯅ ꯋꯥꯔꯤ ꯑꯗꯨꯝꯅ ꯀꯟꯅ ꯁꯥꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯅꯥꯀꯟꯗꯒꯤ ꯅꯦꯅꯦ ꯁꯤꯠꯇꯕꯤ, ꯑꯜꯕꯤꯅꯥꯁꯨ ꯃꯤꯡꯒꯧꯗꯨ ꯇꯥꯕꯗ ꯋꯥꯠꯁꯦ ꯅꯝꯕꯣꯗꯨꯔꯦ, ꯅꯣꯏ ꯅꯄꯥꯗ ꯁꯤꯠꯇ꯭ꯔꯕꯣ ꯍꯥ? ꯑꯩꯒꯤꯁꯨ ꯀꯀꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯄꯨꯔꯛꯎꯔꯣ ꯍꯥ? ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯄ ꯅꯨꯄꯥꯗꯨ ꯀꯨꯏꯅ ꯆꯠꯂꯨꯗꯕ ꯂꯝꯕꯤꯗꯨꯗ ꯃꯥꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯎꯖꯅꯤꯡꯕ ꯁꯛꯇꯝ ꯑꯃꯗꯤ ꯂꯩꯈꯤꯕꯅꯤ, ꯀꯨꯏꯔꯦ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯇꯥꯈꯤꯗꯕ꯫ ꯗꯅꯦꯜꯁꯨ ꯒꯥꯔꯤꯗꯨ ꯊꯧꯅ ꯂꯥꯛꯄꯗꯨꯗ ꯂꯥꯞꯇꯛꯅ ꯄꯨꯈ꯭ꯔꯤ ꯃꯅꯥꯛ ꯑꯃꯗ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯃꯆꯥ ꯈꯔꯒ ꯂꯥꯎꯅꯔꯤꯕꯗꯨ ꯎꯔꯦ꯫ ꯂꯥꯞꯅ ꯎꯕꯗꯨꯅ ꯃꯁꯛꯁꯨ ꯁꯦꯡꯅꯗꯤ ꯎꯗ꯭ꯔꯦ꯫
Danielsu kay khalakpano khangde garidu tapna adumak nupidugi manakta thausilai. Albinasu phone du wari sarambaga pangkaw kawkhre angang mayamdugi mingaududa. Angang singdusu adumak laknarai. Nine sitabe. What sen nan nabolture? Noy na pada sitarba. Ure Danielsu nupidugi masakto kuina urudraba maithongdo. Chahi taret muk unarudraba matungda matawgi luhongba numitta ukibadudagi amuk udribane. Aduga ngasi amuk urabasida Danielsu tumin wangangda Albinagi matawdo yengli. Angang nupa machasingdusu Albinada adumak laknarai. Hoba mo nupi sitabi. Albinadi angang singduna hanjin laknaraga tawrakpaduda madi hena pran propok chakli. Ngai khonoi namada ke ngai ko haibane. Chummi lekaiduda maga haumina kiba lesabi singdudi anambana mayum makai panakrabani. Chahi libamak oidrabasu kuntarit kunipan swaibu yaukrabadi aribi hekta haibibani. Lekaidugi lesabi Thaurani madamak ngairabani luhongdana leiriba. Mayumdasu mama tharit thaga hek tattana sangatnai. Adugisu mathakta masamaksu chindi haipet kanjabani Albinasi. Chayama pairaga angang tanakibadu Danielsu magi garidagi kumdana yenglibani. Machindugisu tagatna soli. Nangse hongamdrineko. Angang singdusu chay pairaga Albinana tanarakbadu ubaduda kiduna hautha kay chenkre. Albinana Watsen nan nambolture. Aigi di khangdaba kasu sari. Albinasu amu onthorakpada pukri manakta casual dress setpa nupa ama leplabga layambadu masu ure. Makutta pariba chaydo muk langthokraga masu ising soknaba haina makongdu tapli thangduna lai. Asum naksalakpadadi Daniel arambaduda Albinasu chaplepi. Danielsu mangonda munna yenglaklaga. Nungariba Thaurani. Albinadi mayaka khay Danielda yengli. Amuk makongdu tungda khasik halli. Danielsu Albinana kumaktabaduda amuk kahanna. Sorry ba huzikso. Thaurani. Naingonda chahi kayamuk sauke haino. Albinadi wa makhaga taramdre mamaidu fatlay thuklaga hotana chenkre. Kanai phone su kaiso pukri manaki siriduda loina thamlamlaga. Daniel na ngai. Albina bu khamge tawbudusu nanghaudre. Christy gi call dusu kaplamde phone tu dei kanna laurai. Rai tawrabo sitabina. Daniel su phone tu lokhatlaga. Albina di chansankre moyumda. Christy su nupa gi khonjalda muk pairakpaduda thajadana aduma nupai khonjalda muk ngangbasina karam kandai tamino sitabina. Daniel su phone tu da amuk yenglaga save tawribadu yengdi. Chinkai Storos haina save tawrambaduda Daniel su aduma khangle Christy ni haiba. Nata Thaurani do ayubada janchankre Christy. Christy su khonjaldu sum tarakpaduda ngakna. Daniel na ay khanglaba. Christina kaino ay kya tatuan nang na my phone para isa. Daniel sumana lakpada thainariba warido Christy da haire. Christy su somda noklaga. Aduidi ay gyana Thaurani hoy yumda amuktang changbiriraga phone do amuktadi makhutta sinabiramladi nanay surgeon soro khavim Christina treat tawdoini. Daniel su noklaga. Aina mo in return oina ako SP babudo. Laisram Chinkhaiga pithoktoiba. Christy su Chinkhai palaklabaduda yare duidi thamme. Haibaga nanghaupote koldo fatkakre. Daniel su Christina haigumna phone du piba changdabadi yadraduna Albina hoigi thongalda changlaktuna mi leibra haina kawae. Yumsibu mi leibro. Ngahaki tungda tharithasu ngangangdaga thurai. Pukri si phone thuknaga magi phone do lauraba kayam kaiba satnu khangdi. Kari lai uknaraklino khangdi mi mesi angangsiba. Ising so ujo hariba bu kari. Nupa ama masana na layrambaduda tharik thadi wangangnambadu chakletlaga. Ibungo
Kana hambura? Danielna, ima phone se. Tharik thaso hojikta da bhab tare, aduna machinduday dong haidora-i. Oh, sinanidana, mana mapan thoklujo yadrise. Numidang chak ising chabaga amata changlu yadre nupasidi, adubu Thanildi adumuk magi chakfam tokpa chai. Yarik nga mana plate hapdiba chakdo chakom mama faw fade, siksik laga naisilaga lairibado. Thanilna, sir, insang hawdraba. Kaishu tawdira, hawi. Oh, aduira, chak yam chaisa. Yarik nga baso magi chak hapdibaduda amuk yengdi, chak to sumachi lengamdre. Thanilna, sir, office ki thabakta stress lebiba waradi, nomadang waraso lift lakhopi bayanida. As, adoy na tita. Adoy di kaige. Yarik nga baso yam serious oina. Thana, haibiyo sir. Ay nahana sumunungsiyo yadaba miya masay amukhang uningapagum haidi amukhang uningagum tawradi adudo kai kaunage. Haidi mado love ni kaina haigadra natraga kai haini. Thanilsu yarik nganbana munna yenglaklaga sarna kana nungsirudraga haisibo. Nupiro, nuparo. Yarik nganbasu handakti Thanil gita pharaga hairakpa pakhumduda leithora-i. Nupira nupara haina amuk hanglakpaduda amuksu khanganingdre. Aina haidi akhoi maru uma leiba. Mai nupido mana hana sunungsidi haiba. Hanna faw yeningde hai. Ado huzikti mai nupido adum umningappa yeningappa tawra-i haiba. Adoi adumai tawba syndrome se kailina syndrome kaunageba. Thanilsu chakto amuk huklaga, sir, adoi syndrome do kai kauge khangbra? Yarik ngambasu munni yengla'i, kai kauge haibagum. Thanilna, sir, adoi syndrome do chakhandawba syndrome kauge. Yarik ngambasu ngakna, ha. Thanilna, sir gi marupto khara chakhandaba yadaba wari. Maramdi mana hana mai nupido wahalamni. Aduna hauze mo mana mai nupido uning ay haradi chakhandawba syndrome kawe. Yarik ngambasu Thanilna haidorakliba waduda bikhang tek lei, mutkadu loina off tawkre. Thanilsu amuk ngakna, ado sir gi marupta luhongkibabu kana yawke. Chummi, yarik nganbagi marupsinggi marakta mayum makai panbasu ma khaktani, atay singdi amata pandribani. Yarik ngambasu handakti ikatawduna amale, ado nang chaktoklaba. Thanilna, toy, kondika loy phengdo mo doidi. Asi haraga makutafat hangdoklaga magi kada changkre. Thanilsu yarik nganbana orderga taramlabaduda, as, ay hauzik kayong soikrage. Kamo nang dahig changlakpaga, as, kayo ay kadawrage isa. Madoy itong ngambido. Mado kay power paisa. Why am I so freaking missing her? What's wrong with me? Or did she curse me or something? What's happening with me? Masana karino khangda turol paron pangangda nganglakpani. Karigino masana su khangjade, aduga masa matomta su wahang hangjade. Leisnabu karigi mana duk miss tawriba haibasu ma masana khangde wahang hangjade. Yarik nganbasu muk masa matomta sonjare. Tawngambe. Even if you come in without a permission, you're not allowed to live without a permission. Even if it's my room, or if it's my heart. Masa matomta kak naga sonjaraga pamungduda upsilaga hiptakre nupado.